ꯑꯩꯈꯣꯏ ꯁꯤꯡꯖꯃꯩ ꯀꯦꯟꯗ꯭ꯔꯗ ꯇꯧꯔꯤꯕꯁꯦ ꯌꯥꯝ ꯊꯤꯅ ꯑꯩꯈꯣꯏ ꯊꯃꯣꯏ ꯁꯣꯛꯅ ꯅꯨꯡꯉꯥꯏꯖꯗꯦ ꯀꯔꯤꯅꯣꯗ ꯗꯦꯃꯣꯀ꯭ꯔꯦꯁꯤꯒꯤ ꯋꯥꯍꯟꯊꯣꯛꯁꯦ ꯀꯗꯥꯏꯅꯣꯕ ꯍꯪꯅꯤꯡꯉꯦꯕ ꯁꯤꯒꯤ ꯋꯥꯍꯪꯁꯦ ꯁꯤꯡꯖꯃꯩ ꯄ꯭ꯔꯖꯥꯁꯤꯡꯗ ꯁꯤꯡꯖꯃꯩ ꯄ꯭ꯔꯖꯥꯁꯤ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨ ꯍꯩꯕ ꯒ꯭ꯌꯥꯟ ꯇꯥꯕ ꯑꯣꯐꯤꯁꯥꯔ ꯃꯔꯥꯡ ꯀꯥꯏꯅ ꯂꯩꯕ ꯁꯤꯡꯖꯃꯩ ꯀꯦꯟꯗ꯭ꯔꯅꯦ ꯍꯥꯏꯅꯩꯌꯦꯕ ꯁꯤꯒꯤ ꯃꯔꯛꯁꯤꯗ ꯇꯧꯔꯤꯕꯁꯤ ꯀꯔꯤꯅꯣ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏ ꯌꯥꯝꯅ ꯁꯤꯡꯖꯃꯩꯒꯤ ꯄ꯭ꯔꯖꯥ ꯑꯃ ꯑꯣꯏꯅ ꯑꯩꯈꯣꯏ ꯌꯥꯝ ꯏꯀꯥꯏꯕ ꯐꯥꯎꯖꯩꯌꯦꯕ ꯇꯁꯦꯡꯅ ꯍꯥꯏꯔꯕꯗ voting right haise ai gi apamba neba sai sida kariginoba mioi bagi voting right se mannana bo honna birise tasengna hairabada speaker tamo khemchana gundalism tawbase akoi yam thina thawai nuaite thamoi chokna nuaite singjamagi parja mo oina but khudinge mana ma hekla amaba hekte irang heta thoeba si vote ki mari leina badani khoina haijarise vote sida aigi apamba do ningtam na number se man pibiri se kai gi noba sigi wahan thokse lehandri se kari gi noba tamo khemchana kem kan wa kan one MLA na speaker na wai loi badagi mathakta worker sing wai loi oiba kaino da mathak tong mana wai loi rabane order thangdaram nina worker sing wai loi oiba sigi wai loi base singjamai kendra dadi tawhan janing de haiba waphan je ai tam janingi tungi lakwa generation gi damakta khallaga akoi sigi sumaina tawba pose akoi gi punsi gi life attempt tawrakpa khorpa se tawhan janing de haiba waphan je ai tam jani ꯑꯩꯈꯣꯏꯅ ꯁꯨꯃꯥꯏꯅ ꯊꯣꯛꯆꯔꯛꯑꯒ ꯄꯤꯁ ꯔꯦꯂꯤ ꯑꯃ ꯑꯩꯈꯣꯏꯅ ꯁꯨꯃꯥꯏꯅ ꯄ꯭ꯔꯣꯇꯦꯁ ꯇꯧꯖꯕꯁꯦ ꯚꯣꯠ ꯅꯨꯃꯤꯠꯇ ꯑꯩꯈꯣꯏꯒꯤ ꯀꯩ ꯍꯥꯏꯇꯥꯔꯦ ꯈꯠꯅ ꯆꯩꯅꯕꯒꯨꯝꯕ ꯑꯗꯨꯃꯥꯏꯅ ꯅꯨꯡꯉꯥꯏꯇꯕ ꯊꯣꯛꯈꯤ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯑꯗꯨꯗꯣ ꯊꯣꯛꯇꯅꯕ ꯑꯩꯈꯣꯏꯅ ꯁꯨꯃꯥꯏꯅ ꯀꯩꯅꯣ ꯇꯧꯖꯕꯅꯦ ꯑꯩꯈꯣꯏꯅ ꯁꯨꯃꯥꯏꯅ ꯌꯨꯠꯁꯤꯡꯁꯦ ꯊꯣꯛꯂꯛꯑꯒ ꯑꯩꯈꯣꯏꯅ ꯑꯍꯟꯁꯤꯡꯁꯤꯒꯤ ꯃꯇꯨꯡ ꯏꯟꯖꯔꯒ ꯁꯨꯃꯥꯏꯅ ꯃꯇꯨꯡ ꯇꯥꯕꯗ ꯁꯤꯒꯨꯝꯕ ꯈꯠꯅ ꯆꯩꯅꯕꯁꯤꯡꯁꯦ ꯊꯣꯛꯇꯅꯕ ꯑꯩꯈꯣꯏꯅ ꯁꯤꯒꯤ ꯄ꯭ꯔꯣꯇꯦꯁ ꯔꯦꯂꯤ ꯑꯁꯤ ꯁꯤꯟꯖꯕꯅꯦ